Bangladesh ki Kunagaon da Sariba Lainingthou Sanamahi ki Sanglen ase Athubada Loisinnaba malem ki tongan-tonganba mapham da leiriba Sanamahi Laining chatpa singdagi Sanamahi Laining Lup Bangladesh na Mateng Nirakli Lainingthou Sanamahi Temple Board LSTB da affiliate tauba Lainingthou Sanamahi Laining Lup Bangladesh na phongdorappada malem ki mapham kaya da joina kundakraba mijai singna Sanamahi Laining ase yokatuna thamnaba angamba thak honaduna rakli Lamdam tamna leinakrabaso aikoi masalgi marakta igi oiba achauba lipun amana punduna awat apa amadi leita laina tanaduna ngasi fawba punna himinaduna lakli Bangladesh da Sanamahi ki laishang ama saba haibase Bangladesh da kundariba mitay singi amatang ngairaba manglan amane Sanamahi Laining ase yokhatuna thamnabagi pandamda Bangladesh ki mitay singna yamna kana honaduna kumja inglising anishum kulhumdagi April amada Bangladesh ke Kunagaon da Lainingthou Sanamahi Shanglen ama sanaba urep yung tamke adubu Bangladesh da political irang leibana maram oiraga matam sangna Sanglen ase saban loishinba ngamdana leirakibane Sanglen ase lakadawriba tha ani ahum asida saban loishinnaba pandam thamle pandam ase fangnaba malengi mapham kayada khundariba Sanamahi Laining bu nusiba yamna angamba selgi mateng pangbiyo selgi mateng pangbiningba singna GP number 8974944660 natraga Haying Kongbal Ufong Yumfom da Leba Lainingthou Sanamahi Temple Board ki khutangda mateng pangbirapa yagani laisang asin loishinnaba konabada miyam minungsi upiduna angamba selgi tengbang tawbirakliba punamak pusu thagali haina Sanamahi Laining Lup Bangladesh na thamlakli